ngarang numidang JNU campus ta mahiroi khutpu anigi marakta thokhiba hingsagi thokdokta JNU gi Sabarmati Hostel, Mahi Madhavi Hostel, Prayer Hostel yauna University gi malchang kaya akai atoi nangkhre yamdrabada mahiroi amadi oja punna kuntragi mathakta asu apan nangkhre thokdok asi akhil bharatiya vidyarthi parisad ABVP na pre-plan tawraga sathakhiba thongni haina JNU Student Union gi maikaidagi pendaba phongdokkhre Impal West Commando na lokhalakba section thorangi saruk ama oina ngasi ayuk Manipur Legislative Assembly gi akoiba mafam singda paksana thiba humagi thabak sathakre January 9 da Trade Union na Bharat Sinba thungna kauriba sintha lepagi khongjang saugat laduna Coordinating Body of Trade Unions Manipur nasu Manipur Sinba thungna General Strike kaukre khongjang asibu saugat laduna Working Women's Forum nasu General Strike asibu mapung phana saugat kani haina phongdorakli CAA NRC amadi NPR gi mayokta ngarang Bengaluru gi Utana Chetty Town Hall manakta miyamna jangsin khiba khongjangda Irom Chanu Sarmila mahaki pikliba machaga loinena saruk yakre Taramathoi suba Manipur Legislative Assembly gi mapan suba session gi nongma khaki oiba mifam ngasi ayuk pung taramathoi taba matamdagi sathaba hokre Swachh Bharat Mission ki makhada headquarter IGR South ki miyeng makhada Tulihal Battalion 9 Sector AR ne sinduna ngarang changangai Tulihal amadi malom gi area da cleanliness drive pangthokre Impal West District Police Commando na Basikhong Panthoibi High School manaktagi phagatpa ngamkhraba wanted langthokhraba Ningombam Ibomsa ngarang numidang wairam CGM Impal West ta puthoklaba matung jail da thazinkhre Ngarang Arunachal Pradesh ki Sanglang District ki Runikhatha Police Station gi manung chanba Dawima Lupara Village da Assam Police amadi Army gi apunba kangbuga khutthoknabagi thodokta National Democratic Front of Borderland NDF BS ki lanmi ama hatkibaga loinana khutlai kya phagatpa ngamkhre Hawkiba pung kunmarigi manungda Assam gi tongan ba mafamda thokhiba lambi gi khudong thiba thodok singda mahiroi ani yauna miyoi nipan sikre KCP People's War Group amadi Falf ki Army Chief Jubair Punna Phaminaduna wafam kaya khanakre Muslim na taba area da leiba mahiroi singda mityang sangba haunaba warep laure haina KCP People's War Group ki PRO na thadorakpa cherol amana hairakli